ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯅꯤ ꯌꯦꯟꯁꯦ ꯃꯇꯨꯡ ꯃꯠꯇꯅꯤ ꯃꯔꯣꯏ ꯑꯁꯨꯕ ꯂꯩꯔꯦ ꯍꯥꯎ ꯐꯗꯤꯒꯣꯝ ꯂꯣꯏ ꯌꯥꯎꯔꯦ ꯈꯥꯡꯗ ꯊꯥꯎ ꯍꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯟꯅ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯧꯈꯥꯏꯔꯅꯤ ꯐꯖꯅ ꯃꯨꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯗ ꯍꯥꯞꯀꯗꯕꯅꯤ ꯌꯥꯔꯤꯉꯩ ꯐꯖꯅ ꯃꯨꯜꯍꯟꯕꯁꯤꯅ ꯊꯥꯎ ꯉꯝꯗꯦ ꯃꯍꯥꯎ ꯆꯦꯟꯕ ꯍꯦꯜꯂꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯈꯤꯇꯪ ꯆꯥꯏꯁꯤꯟꯕꯤꯔꯣ ꯉꯧꯔꯤ ꯃꯇꯨꯡꯗ ꯃꯨꯜꯂꯦ ꯍꯥꯏꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯗ ꯊꯥꯎꯒꯤ ꯃꯅꯝ ꯂꯩꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯌꯦꯟ ꯍꯥꯞꯄꯤꯔꯣ ꯌꯦꯟꯁꯦ ꯃꯇꯨꯡ ꯈꯤꯇꯪ ꯆꯥꯎꯅ ꯁꯦꯝꯃꯤ ꯀꯂꯦꯖꯥ ꯌꯥꯝ ꯌꯥꯎꯔꯤ ꯑꯩꯒꯤꯁꯦ ꯃꯍꯥꯎ ꯍꯦꯟꯅꯕꯅꯤ ꯐꯖꯅ ꯉꯧꯈꯥꯏꯔꯅꯤ ꯈꯥꯕꯩꯅ ꯍꯥꯏꯐꯦꯠ ꯊꯥꯎ ꯊꯨꯝꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯊꯨꯝꯒꯗꯤ ꯍꯥꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯔꯣꯏꯒꯤ ꯃꯅꯝꯗꯣ ꯃꯅꯨꯡꯗ ꯆꯪꯅꯕ ꯁꯥꯒꯤ ꯃꯅꯨꯡꯗ ꯉꯧꯈꯥꯏꯔꯅꯤ ꯉꯥꯏꯍꯥꯛ ꯁꯥꯔ ꯃꯇꯨꯡꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯄꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯃꯨꯜꯂꯛꯄꯩ ꯇꯥꯏꯃꯤꯡ ꯃꯇꯨꯡꯗ ꯃꯍꯤ ꯍꯥꯞꯀꯗꯕꯅꯤ ꯃꯔꯣꯏ ꯑꯇꯩ ꯍꯥꯞꯀꯗꯕ ꯋꯥꯠꯂꯤ ꯖꯤꯔꯥ ꯅꯨꯡꯉꯥ MDS ꯃꯁꯂꯥ ꯅꯨꯡꯉꯥ ꯃꯆꯨ ꯃꯣꯔꯣꯛ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯂꯦꯝꯍꯧꯕꯗꯨꯁꯨ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯃꯔꯣꯏ ꯊꯤꯠꯂꯒ ꯊꯣꯡꯕꯤꯗꯨ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯇꯤꯜꯍꯧ ꯆꯅꯝ ꯀꯣꯟꯅ ꯉꯧꯔ ꯃꯇꯨꯡꯗ ꯃꯨꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯃꯨꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂ ꯃꯇꯨꯡꯗ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯒ ꯉꯧꯕꯤꯗꯨꯅꯤ ꯃꯔꯣꯏ ꯃꯔꯥꯡꯒꯤ ꯃꯅꯝꯁꯦ ꯆꯪꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛ ꯑꯣꯠ ꯇꯥꯔꯦ ꯎ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯍꯥꯞꯆꯗ꯭ꯔꯦ ꯎ ꯃꯣꯔꯣꯛ ꯑꯅꯤ ꯈꯛꯇꯅꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯅꯤ ꯑꯣꯠꯈꯥꯏꯔ ꯃꯇꯨꯡꯗ ꯃꯆꯨ ꯃꯣꯔꯣꯛ ꯃꯆꯨ ꯖꯤꯔꯥ MDS ꯂꯣꯏꯅ ꯍꯥꯞꯄꯒꯅꯤ ꯍꯥꯟꯅ ꯉꯟꯅ ꯍꯥꯞꯄꯒꯗꯤ ꯀꯥꯁꯟꯕꯒꯤ ꯁꯔꯨꯛ ꯍꯦꯜꯂꯤ ꯌꯦꯟꯗ ꯃꯨꯟꯕꯒꯤ ꯆꯥꯡ ꯃꯍꯥꯎ ꯋꯥꯠꯂꯤ ꯌꯥꯔꯤꯉꯩ ꯀꯥꯗꯅꯕ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯇꯔꯦ ꯑꯩꯒꯤꯁꯦ ꯈꯥꯡꯁꯨ ꯑꯐꯕ ꯈꯥꯡꯅꯤ ꯀꯥꯁꯟꯗꯕ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯀꯨꯞꯁꯟꯖꯔꯦ ꯃꯨꯜꯂꯦ ꯌꯦꯟꯁꯤꯗꯤ ꯈꯥꯡ ꯑꯣꯏꯅ ꯊꯤꯟꯖꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯋꯥꯎ ꯃꯇꯨꯡꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯅꯝꯕꯗꯤ ꯁꯥꯊꯤꯔꯤ ꯃꯍꯤ ꯐꯖꯅ ꯍꯥꯎꯋꯤ ꯃꯇꯨꯡ ꯌꯦꯡꯉꯣ ꯑꯝꯇꯪ ꯌꯦꯡꯒꯦ ꯐꯖꯅ ꯍꯥꯎꯋꯦ ꯌꯦꯟꯁꯦ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯟꯅ ꯂꯧꯊꯣꯛꯆꯔꯦ ꯍꯥꯟꯅ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯊꯤꯟꯊꯔꯒꯦ ꯌꯦꯟ ꯊꯣꯡꯕꯁꯦ ꯆꯝꯐꯨꯠꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯋꯥꯊꯕꯤ ꯆꯝꯐꯨꯠꯅꯦ ꯆꯝꯐꯨꯠꯁꯦ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯆꯝꯕ ꯆꯥꯕꯁꯦ ꯃꯤꯃꯤꯁꯨ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯊꯨꯝ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧꯒ ꯇꯧꯔꯒ ꯐꯖꯅ ꯁꯦꯝꯃ ꯃꯦꯠꯄꯁꯦ ꯆꯝꯊꯣꯡꯁꯤꯃ ꯌꯦꯡꯒꯦ ꯉꯥ ꯃꯆꯥ ꯊꯥꯛꯑꯒ ꯆꯝꯊꯣꯡ ꯊꯣꯡꯕꯅꯤꯅ ꯑꯗꯨꯅꯅꯤ ꯃꯍꯥꯎ ꯍꯦꯜꯂꯤꯁꯦ
đồng nhớ một tô tiền đó asam masih mu akhirnya ini kopi ha mana bersoto tu ngắm lông đuốc cái gì vậy đấy tầm không cha với dòng hỏi cái theo là một cái máy đi để nữa hỏi đấy xài về nhá mà đồ bộ giang đến nhá tiền thong nhất hàng thì xa đấy mà xin cái máu nó lấy hàng cột về hết đó mà tôi mới làm mấy ai vậy hậu sẵn đi nữa hàng thì không rồi đi wow thì vui không sao không thành lắm đấy một con chào rồi bạn cùng một cái máu thì làm đấy đấy mình sẽ chào đấy là tôi giảm ấy ra rồi đấy học nữa lên mèo khá lên thế tôi chắc là sẽ lên thế mà đi phải là cái mệt thật đó mình gì vậy mình ăn được làm mà sao mà học đến đây chứ đã học đấy học đấy gì này chắc nữa đấy mà thế này là học đấy hãy trao đổi thế ấy nhé lá cho làm thế cho con giàu cái đấy vậy trao đổi thành thế diện hết đi lên máu đi lá cho nên mà tung từ cho ghé màu này đấy
Gimana dia? Tentang itu saya